mayam asidi ekhoi yaoshang thabal chongnaba ekhoi music semaga ko amtang khongbiyona haibirei ko adugi ekhoi chatnaba thang tawjeri mayam yang jina maram oraga ekhoi ngasi thabal siliba mafam jigi lam jigi ai haijarunge so chatnaba tawsi mayam let's go mayamegi mangje Manipur Erang jina maram oraga mamphawna hanbijogasu khogi thabal bu ngaujaba pamjaba badamadi sister ichinau singyamta khalaga ko aina ngasi thabal chongba yam thi nungaigadaba ko thabal beat khak semjai adu mayam do kho tawjagena ai saje ngamda ko video se namjarakpani so mayam aina ngasi semjai ba thabal beat du mayam do kho tawjarage thabal lover sinau sing hepon thijambiro aduga aina ngasi semjai ba thabal beat se taraga thabal ngktang kwthekpa let's hear it 3, 2, 1Hope you guys enjoy mayam ngasi aina semjaiba thabal beat si kamai tawge do kamem am taw sambiramo future da adongi laikai daga la ko aina thabal music ka semdaraga ko noina ga thabal chongbudo ko phangbang am jage aduga mathang chahi dadi Manipur Erang je thuna loisalaga ko yaoshang thabal chongbo resanu so ngasi gi video sanu aibega di please like share comment aduga Eigi channel sida nawala pibo gadi nusibiduna Eigi channel sibu subscribe to sambiramo ngasi gi bye see you in my next video